Arambai News Guwahati da Mitilongi Pao Tabriba Singbu Yan Hanbumta da Chingangbam Susitrani na Kurumjari Huzingasi Samlapa Mariba Pao Sing Lowirasi Ngasi Mazuli da Assam Jatiya Parishad ki Mireb Oriba Chitaranjan Basumatari na Mireb Chepishin Kre Mireb Chepishin Basida Party President Lurinjoti Gogoi Amadi State Congress President Bhupen Borasu Sarukyaki AJP gi mireb asi Congress na sogot patanatana Raizor dol amadi left front na su sogot libani adubo ngasi gi mireb chepishin bagi thoramasida Raizor dol gi president oriba Akhil Gogoide saruk yakhide Nakalamarom da BJP gi akanba lanbana ma on khraba malengbi khwaidagi chawba turel ithat mazuli da BJP bo matau karamna maithiba pigadage haibagi lalong yananabagi damak ngasi majuli gi Rajiv Bhavan da Lurin Jyoti Gogoi amadi Bhupen Bora Paminaduna Kupna Kanakre. Mathang Assam gi Numaligarh refinery da wadagi ethanol semlagane China Shanghai dagi ising lambida matamga chunaraba machine puraktuna refinery asina chahi amada ethanol metric ton 98 puthoknabagi pandam thamle. Ngasi state asigi education minister Dr. Ranos Peguna Asmis Singh thawai wariba bihu gi matangda khajikche naba wafam ama phongdokre. Assam da lam gi matungina mafam gi matungina bihu gi khenaba lay. Dhemaji bihu, Sibsagar bihu, Dekiyajuli bihu singi marakta khenaba layri. Higher secondary syllabus da bihu subject thambagi matang da palladuna practical gi wafam su layri asigi su matakta standardization gi wafam su khanadaba yade maramaduna bihu gi matang da manung hanjina thihumbagi mathau tari haina minister sina phongdorakhi. Assam da police station manakta ganja amadi drug purakpagi damak phaduna thamba truck sing mai thadokpagi thong ama toina thoklakle. Police na karimaram gi damak makhogi custody da lariba gari sing asi mai chakpada khangdriba karigino haibagi wahang kaya hangnarak patanatana maroina chenaba kingpin sing matam pumbagi oina likhun manghannabagi logtunarak libra haibagi wahang kaya amasu maikei kya dagi lakle. Phairen gi tara mangani panba ngrang yumsa kaisan numit malem gi apunba mitei laning loop na chatharakpa thorom paring gi manung channa oza khuman chawba maitai gi lamjing makhada dulab sora masaloisang gi thomi senpang loisingna senlangduna maitram chawban maitai gi yumda inat lining da hanjin bagi wasak parei hanbagi thorom ama pakthokre. Kasar District Soccer Futsal Association na sinduna futsal playground Tolen Khunda numit humni chupna chatharakiba led Furit Sabam Baldev Singh Memorial 5-man soccer tournament cum selection of Kasar District under 17 ngasi loishin kre. Loishin bagi thoramasida Asangbam Gauragopal President Kasar Futsal Association Kangabam Santi Kumar retired ACS Irom Gauramani Advisor Nikesh Thokchom, Technical Director, DPS, Gurgaon, Furit Sabam Manidhon, Vice President, Furit Sabam Jatindra, ex-Army, Marangthem Brajagovin, President, Ruth John, Principal, Asapali Higher Secondary School na chingba, Mioy Singna, Mathang Sitna, President, Chief Guest Amazi, Guest of Honor Singoyna, Daisafam Ki. Ngasi sanakiba under 17 boys ki final match da Singerbon Football Academy na 7 Cobra FC Ningthem Khunbu Mari Shinoda aduga under 17 girls ki final dana MFC Kamrangana LNGP Tolen Khunbu Amasinoda Thoiki asumna tournament asida punna team 13 na saruk yakhi. Manipur ki pangthokadoriba assembly mikhal asiga marilena na point kun yawba BJP gi election manifesto ngasi Imphal gi Hotel Classic Grande da BJP gi National President JP Nadana phongkre phongliba manifesto si icham chamba chenate party asina thabakoina pangthokani haibagi wasakche amani masimak thabakoina pangthokani haina BJP gi National President asina haiki. Handak pangthokadoriba mikhal asida BJP na amukhanna lengak paiba ngamlaroi khanbadagi Chief Minister amadi BJP na organized violence kaya state asida chatharakpani haina All India Congress Committee gi Manipur gi election observer oina thopuriba Jairam Ramesh na ngasi haikre. Ngasi Imphal gi BT Road laiba Congress Bhavan da pangthokiba paumishinga unaba amada wafam asi mahakna phongdorakhibani.
Tangkak ani thokna habade lagliba February kunipan amadi March mangada pangthokadariba assembly mikhal asida Manipur gi apunba seat humpuda independent mirep yauna tongan ba political party taramari gi punna mirep chaniga humpu mangana mikhal thengnagadori BJP na seat humpumakta mirep thadokle Congress na yankhai humdoi NPP na kuntranipan NPF na tara RPI Atwale na Mirep Mapan, Sib Sena Mapan, NCP Nipan, LJP Rambilas na Ahum, Kuki National Assembly Ani, Kuki People's Alliance su Ani, Amade Independent Mirep Kuntra, Punna Mirep Chaniga Humpumangana Mikhal Asida, China Gadori. Kasargi Barhampurgi driver Pravina Mizoram da Sikiba Mishi Asigi Maral Pumba Pravingi Masen Tokpa Nambram Nipen Garigi helper Asida Taishinduna Mizoram Police na Nambram Nipen bu Kaishum Sangda Thamki Amadi Ot Naiduna Mihathina Hatki Mamaithangda Masama Tomta Suicide Toduna Sizabani Harakpasi Sakchu Chakcha Yuthak Manana Leminariba Aikoi Pnamakpo Amatani Haina Kanbagi Mahutta Lonam Toduna Mizoram Police na Toriba Todo Asida Mizoram Lengakna Domination Bagidamak Mizoram Lengaki Matakta International Peace and Social Advancement Ipsana Atamnana Singnaraduna Achumba Wayal Pangdri Pauba Changsingani Harakre Manipur gi wangmada tariba tongan ba civil society loop singna lawriba thodang namak ipsana thagachari amadi lawrakpa phireb khudingmak hanba leitana sogatkani haina assistant IPR thoi okramna thadorokpa cherol amana phongdorakle Asumna Kasar district ki Kaisam Pravin amadi Namram Nipen bu Mizoram da hat khibagi thodok aduna maram oiraga oihalakliba issue singi waroishin ama puraknabagi damag haukiba February 15 New Delhi da Mizoram lengak amadi World Meeting Council WMC gi marakta phaminakre Mifam aduda Mizoram lengaki oina Chief Minister gi OSD Rosang Jwala amadi WMC gi Delhi Unit ki Vice President Mayanglambam Dainana Luchingduna saruk yaki WMC gi Secretary General Yambem Arun Maiteina Bangalore dagi video conferencing gi kuthangda saruk yaki Mifam aduda yanakhiba singde Mizoram lengakna case adu CBI da sinaba Anishuba victim gi laikidabagi aroiba mathong mangam pangthokpa numit ki matung habidi thasigi kunma thoida Silchar Aizol National Highway blockade tawbagi hana lepna khiba khongjang adu handokpa asina chingbani OSD asina WMC bu Aizol da laktuna Mizoram gi CM natraga Home Minister ga unaduna makha tana khananaba barton su pirakhi haina WMC gi Secretary General Yambem Arun Mitei na thadorokpa cherol amana phongdorakle Jiribamgi BJP candidate Namirakpam Buddha Chandragi Uchatholda Laiba Yumda Ngarang Haunabi Matungina Thambal Yekpa Phiral Chingkhatkre Phiral Chingkhatpagi Thoramasida Manipur gi CM N Biren amadi Iningtho Leisemba Sana Jawbasu Saruk yaki Phiral Chingkhalaba matung achouba miyam gi oiba thorom amasu Uchatholgi gi football ground da pangthokhi thorom aduda CM N Birena haikibada Jiribam asi model district ama oihanse maramaduna Jiribam dagi BJP Mirep N Buddha Chandrabo margin wangna thagatpirau haikhi Jiribam asidagi su mathongna leiba BJP gi Mirep asi Manipur gi assembly da miyamna thagatpirau hainasu CM na hairamkhi thorom asida CM loinana Ashok Singhal Assamgi Minister come in charge BJP Manipur Pradesh A. Biren Singh ex-minister K.H. Janaki Devi Adhyaksha C.H. Chidananda Singh Vice President BJP Manipur L. Birjit Singh spokesperson BJP Manipur Bimolendu Rai President BJP Kasar District L. Samrendra Singh Pradhan Hilghat Gram Panchayat Laljading Mar Pradhan Pauksing Kamai President NPF Jiribam District K.H. Haridas President in charge BJP Jiribam Mandal Dr. Sambit Patra Prabhari Manipur Pradesh K. Sarad Kumar Singh na chingba miyoi kyana sarukyaki Nakalamaramda BJP Mirep Namirakpam Buddha Chandragi damak bhot khomnanabagi damak Tripura gi CM Biplab Kumar Dev su lagliba February 18 da Jiribam da laktuna bhot khomgani haire Barak Circle da lairiba Netaji High School ground da Mikhal Gamari linana pangthokpa mifam da saruk yagani haire
Manipur BJP की spokesperson ओरंबा चोंगथाम बिजोई सिंहना महाकपु पार्टी दगी unconstitutionally लौथोखिबगीदमक स्टेट पार्टी चीफ अधिकारी मयुम सरदा देवी की मथक्ता कोर्ट केस पानख्रे वीडियो कॉन्फ्रेंसिंग की खुथांग द केस असिगी हियरिंग चथरदुना इम्फाल वेस्ट की सिविल जज जूनियर डिवीजन की कोर्ट ना स्टेट BJP चीफ असिबु लागलुबा फेब्रुअरी 13 कोर्ट तक कारकनबसु कौरख्रे मिजो स्टूडेंट्स यूनियन ना नन ट्राइबल कंट्रैक्टर अमदा महाकना नमथाक तौदुना स्टेट लेंगाक्तगी लौखिबा शेड्यूल ट्राइब सर्टिफिकेट अदु लाक्रिबा फेब्रुअरी 19 नत्रगा 19 की ममांगदा सरेंडर तौरकनबा वार्निंग पिरक्रे हारिबा मतम असिगी मनुंगदा सर्टिफिकेट सरेंडर तौदबा थोकलबदी लोतुना लैरिबा ललोनबसी पुथोकनबा सर्च ऑपरेशन चंगशिलगनी किहलक्ले त्रिपुरादगी सुमन देवनाथ कौबा नुपामना लुपा लिसिंग तरुक पीदुना थादा लम लैख्रे पृथ्वीगी अमतंगारबा नेचुरल सैटेलाइट थागी लेबाकता महाकना लुना सोसाइटी इंटरनेशनल दा लुपा लिसिंग तरुक पीदुना लम एकरमा लैरे हाइरे पनबा याय थादा लम लैबा स्टेट असिगी ओइना महाकना अहानबनी क्लेम तौरक्ले टॉप कांग्रेस लुचिंग राहुल गांधी ना हौखिबा था मंगा सिगी मनुंगदा अहान बोइना कैप्टन अमरिंदर बो सीएम फमदगी लौथोकपगी मतंगदा चिन कांगथोरखरे पंजाब की फतेहगढ़ साहिब ता पांगथोकिबा कांग्रेस रैली अमदा लाइरबसिंगदा लेमना मई पियु हाइबा यादबगीदमक कैप्टन अमरिंदर सिंह बो पंजाब की सीएम फमदगी लौथोकिबनी हाइरक्ले Ngarang Uttar Pradesh ki Kushinagar da luhongbagi harau nungaibada tawraduna luhong kumai yenglingai guha amagi mapan ningkharaktuna yamdrabada nupi amadi angang yauna miyoi 16 guha manungdagi sina phangkhre aduga kaya amana yamnamak aruba phibamda hospital da laikannari haire toina sizinnadraba ariba guha sibu kupshanba slab amada phamlingai khanghaudana tektharakpadagi guha manungda makhoi tasinki bane Prime Minister Narendra Modi amadi CM Yogi Adityanath na thawdosigi matangda awaba phongdokkibaga loinana laikhidrabasingi imungda lupa lakh mari compensation oina piragani lauthorkhre Russia amadi Ukraine gi marakta unkhatnabagi matangda US na security ga mari lenana pirakpa proposal sing Russia na khanagadori Nakalamaromda NATO gi defense minister singsu Ukraine wathogasigi matangda numit nini surakle phaminarakli ba se Russia na Luhansk amadi Donetsk kibo recognize taunanabagi demand tawrokpasi Ukraine gi sovereignty da singnarakpani haikibaga loinana hogiba chahi decade kaya sigi manungda Russia na ngamkhai area da sumna lanmi thomjinba udri hairakre Belarus tagisu Russia na makogi lanmi sing lauthoktre loidana nongpok thangba Europe da Russian army thomjilakliba se tasengna khananingai ne Masi lan gidamak sem sabani haina neto gi luchingba hairaki natana matamamada Russia na hektamak landaba yabagi phibamadu hojiksu adumak lairi uwa fangli madubu thengnanaba neto su sem sari hairakre Maragasida Russia na sagatpa force na Ukraine gi Luhansk region gi manung channa khungang amada laiba school amada sel kapsilakre haina Ukraine military gi maikaidagi Russia gi matakta maral sirakle artillery sel kapsilakpa matamda school aduda ngangsing lairibani yamdrabada miyoi ahum sokhi hairakle Maragasida India gi Ministry of External Affairs nadi Ukraine dagi Indian national sing puthok nabagi khudaki oiba thorang laitri hairakre Brazil da akiba phanglaba isingi chaw amadi lebak ningkhai thodokta haujik phawbada miyoi chama supna mari laikhidre miyoi lising mari henbana mayumakai mangkhre Rio de Janeiro gi mayai da cheliba lambi asi turel onki car amadi bus lising kaya amadi miyoi kaya su tauthaba uba fangki Nupa amana malemgi khwaidagi chawba strawberry puthoktuna Guinness World Records ta chankre Israel dagi Ariel Chahi koba miyoyasina Inglisingani 12 gi February 12 da gram chaniga marphumapan lumba strawberry puthokre Strawberry asi centimeter 19 sangli aduga masigi akoibana centimeter 13 ne Aroibada ngasigi tentak pamaroiba pau khara Assam ki Education Minister Dr. Anuj Beguna lagliba me tara faubagi manungda oza ising kun appointment piragani lauthokre Samuganda huranduna hatpada chena ba Assam ki most wanted miyoi ama Kerala da phare
Meghalayada lebak manungda koila tauringai oxygen watsilakpadagi sor phunduna labor ani leikidre. ONGC na samamadi Nagaland ngamkhai paringda oil well thibagi khongjang yamna thunamak hauragani haire. India ki Sports Ministry ki anouba Olympic sale na Inglisingani kunmari Paris Games ki damak sem saba haukre. Meeting asida long jump medalist Anju Bovi George amadi hanagi Indian football captain Baichung Bhutiasu saruk yari. Center na employees singi oina work from home lepan ki baga loina na biometric system amuk chatna hanba haukre. Tripura lengak na khungang amadi sar area animakta sijanabagi damak sel yamnamak changdaba aduga environment friendly oiba electric auto rickshaw chamaga yankai Karnataka dagi lauragani. Hanagi Prime Minister Manmohan Singh na BJP ki nationalism asi British ki divide and rule policy da yumpham oibani hairakle. Government employee amagi anisuba nupi na maki mapuroibana laikhitraba matung family pension ki khudong chabasing phangba yaroi haina Bombay High Court na ruling pikre. Sakna attack tawbagi case toina tholakpadagi Sydney gi samudra mapan sing thingjinkre. Amadi haukiba pung kunmari asida India da COVID ki anoba positive case lising kuntra ga chatret yankai taret phangki chaunga ga nipuma thoina COVID na maram oiduna laikhide. Ngasi ko na di Arambai News Guwahati da Maitilon ki pau sandok jaba matang installation jaba ga loina na tabiri basingbo makaso hanna kurumjari.